Manipur sina India se pura tangkat laga neba puri se India ki izat ko helli se mafang putingda prithvi de India se masa khangal li se ayam Manipur na neba kanana nungsi jaba Manipur gi leijaiba sanaroi singsina pura Manipur si kak natana India se ma prithvi da neba masak ta ise handak ka sidi pacana nilleba aidi India aina pallaga kanana Manipur gi sanaroi singna pura iba mingchatto adudagi India so pura ijatu oireba sigi leijaiba sanaroi singje sidagi hena phagathan ge haba taragadi kaidoba tai haba matamda Manipur dagi nisage potlam singje maru phangna muthat khraba hek nisage potlam haiba jache maru phangna pura muthat khraba sana khona bada mai onsallaba haugalak liba ngang singje pukning thogat piba adu ergadi Manipur se adom top ta leiganeba haibadi Manipur da leiriba angang sing mi singje extraordinary tongana mapuna pithokpa kaino ma yauriba sana khotna bagi lamsi dane tongana pithorakpa pot ama yauriba ado sigi extraordinary mapun pithorai se nisana manghalloisi nisa se maru phangna muthat khase nisa muthat pase yam lubu sunate ba amarom dadi kana gumba mangamagadi Singapore da nisa gi potlam drug khara pusalaga sango ngambre ge ba Saudi Arab ta pusalaga sango ngambre ge ba ngamoyeba farsi yan kineba adum hat kineba natragana mapun si supa dum kaisum sang da tham kineba ado kanamna adu kiraga pusandeba pusalaga sang deba kanano kirisi kanano ba kirisi Singapore da kaida nis drug pusalba kirise kanadano government du dara praja du dara ba asa ai praja na pha khirani pha khani si pusalaga dena praja du ki baira ba phari si praja na ba si ju kitang khanda mam jange ba kanana no phari si farsia li sina kanana no ba adu nisa je pusan halakta ba na thang na muthat pasi yam lubdi na te ba tawrage haigadi aduna mutpoi khasanu maru phangna pura ata mutpoi khasanu masita ai masini tomen chupanu ti ai tumam dai da hogala pada ina ne niri je ata maru phangna mutpoi khasanu ba ata nisage pulam singje lamdam jida